ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤꯅꯤ ꯊꯥꯕꯂꯩ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯤ꯫ ꯊꯥꯕꯂꯩ ꯐꯅ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅꯤ꯫ ꯃꯣꯏ ꯑꯅꯤꯃꯛ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯣꯏꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯥꯕꯂꯩ ꯅꯍꯥ ꯑꯣꯏꯅ ꯃꯃꯧ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯃꯨꯕꯤꯅ ꯏꯆꯦ ꯊꯥꯕꯂꯩ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯔꯦꯅꯦꯀꯣ꯫ ꯅꯃꯧ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯔꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯅꯠꯇ꯭ꯔꯣ? ꯅꯃꯧꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃꯃꯁꯛ ꯃꯇꯧꯅ ꯐꯖꯔꯤꯕ ꯌꯦꯡꯕ ꯂꯣꯏꯅ ꯅꯨꯡꯉꯥꯏ꯫ ꯑꯃꯨꯕꯤ ꯅꯪꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯊꯋꯥꯏꯕꯨ ꯏꯂꯨꯝ ꯂꯨꯝꯗꯦꯗ꯫ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯑꯅꯤꯃꯛ ꯊꯪꯅꯅ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯩꯗꯤ ꯁꯦꯜꯅꯅꯦ ꯑꯁ ꯀꯣꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯎꯕ ꯀꯣꯛꯇ꯭ꯔꯤ꯫ ꯑꯩ ꯀꯣꯛ ꯉꯥꯎꯔꯤ ꯏꯕꯦꯝꯃ ꯁꯦꯜꯅ ꯊꯥꯕꯗ꯫ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯁꯣꯛꯈꯤꯕ꯭ꯔꯣ? ꯈꯖꯤꯛꯇꯒ ꯅꯠꯇꯦ ꯐꯅꯌꯥꯝꯅ ꯄꯨꯁꯤꯜꯂꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯀꯗꯥꯏꯗꯒꯤ ꯀꯔꯝꯍꯥꯏꯅ ꯁꯤꯡꯒꯗꯕꯅꯣ ꯈꯟꯕꯗ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯑꯦ ꯑꯗꯨꯗꯤ ꯏꯆꯦꯅ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯔꯨꯅꯤ ꯍꯥꯏꯒꯦ? ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏꯅ ꯃꯔꯥꯏꯅ ꯁꯤꯡꯖꯅꯤ ꯀꯩꯅꯣ꯫ ꯑꯃꯨꯕꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯍꯥꯏꯔꯨꯔꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯧꯅꯤ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯔꯛꯏꯅꯤ꯫ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯗꯧꯔꯤꯅꯣ? ꯀꯔꯤ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯦ? ꯇꯧꯕꯕꯨꯗꯤ ꯃꯆꯥꯒꯤ ꯃꯊꯧ ꯍꯥꯏꯕꯁꯦ ꯃꯃా ꯃꯄꯥꯅ ꯇꯧꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪ ꯇꯥꯗ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯐꯕ꯫ ꯑꯩꯗꯤ ꯁꯦꯜꯁꯨ ꯄꯥꯏꯗꯦ꯫ ꯑꯗꯨꯅ ꯃꯤꯒꯤ ꯁꯦꯜꯁꯦ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯌꯦꯔꯛꯏꯁꯦ ꯃꯣꯏꯁꯨ ꯑꯗꯨꯗꯤ ꯍꯦꯃꯟꯕ ꯊꯣꯛꯀꯅꯤꯗ꯫ ꯃꯣꯏꯒꯤ ꯃꯊꯧ ꯇꯧꯅꯕ ꯍꯥꯏꯗꯅ ꯄꯨꯔꯨꯕ ꯁꯦꯜ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯁꯤꯡꯕꯅ ꯏꯃꯥꯁꯤꯡꯉꯣꯏꯗꯨꯗꯤ ꯏꯆꯦ ꯅꯆꯥꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯕ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯧꯁꯤꯡꯗꯨꯅ ꯊꯧꯖꯤꯜꯂꯒ ꯍꯥꯏꯍꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯗꯤ ꯂꯥꯏ ꯉꯥꯛꯇꯅꯤ꯫ ꯉꯝꯂꯕ ꯃꯧ ꯌꯥꯎꯔꯤꯀꯣ ꯏꯆꯦ꯫ ꯑꯗꯨꯅꯤꯅꯦ ꯑꯃꯨꯕꯤ ꯅꯣꯏꯅꯗꯤ ꯃꯧ ꯐꯪꯂꯦ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯔꯤꯕ ꯑꯩꯅꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯗꯦ ꯏꯕꯦꯝꯃ꯫ ꯄꯨꯔꯅꯤꯃꯥꯅ ꯀꯔꯤ ꯏꯅꯦ ꯑꯃꯨꯕꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯕꯨ ꯃꯧꯁꯤꯡꯁꯤ ꯂꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕ? ꯂꯥꯏꯗꯤ ꯑꯩꯈꯣꯏ ꯅꯠꯇꯦꯅꯦ ꯏꯅꯦꯅꯤꯅꯦ꯫ ꯅꯁꯛꯇꯨꯒ ꯈꯔ ꯊꯤꯕꯅꯤ ꯈꯔꯅꯒ ꯃꯨꯔꯦ꯫ ꯑꯃꯝꯕꯗ ꯆꯪꯈ꯭ꯔꯕꯗꯤ ꯊꯤꯕꯁꯨ ꯈꯪꯂꯣꯏ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯧ ꯂꯥꯏꯅꯤ ꯀꯥꯏꯅ ꯍꯤꯒꯥꯏ ꯋꯥ ꯇꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯅꯦ ꯅꯪ? ꯀꯩꯅꯣꯅꯦꯍꯦ ꯄꯨꯔꯅꯤꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯍꯥꯏꯖꯕꯁꯤꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯁꯨ ꯉꯥꯏ ꯌꯨꯝꯒꯤ ꯄꯥꯎꯁꯦ ꯃꯤ ꯑꯃ ꯂꯥꯛꯄ ꯌꯥꯗꯦ ꯍꯦꯛꯇ ꯇꯝꯃꯤ꯫ ꯑꯗꯨꯅꯗꯤ ꯃꯤꯅ ꯏꯃꯨꯡꯁꯤꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯕꯦꯝꯃ ꯄꯨꯔꯅꯤꯃꯥ ꯏꯅꯦꯅ ꯍꯥꯏꯕꯗꯤ ꯅꯣꯏꯗ ꯅꯠꯇꯦ꯫ ꯑꯩꯗꯤ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯂꯥꯏꯗꯦ ꯍꯥꯏꯖꯕꯅꯤꯀꯣ ꯅꯪꯅ ꯁꯥꯎꯔꯤꯗꯣ꯫ ꯏꯅꯦꯒꯤ ꯋꯥꯗꯨꯗ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯤꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯎꯔꯤꯔꯩꯅ ꯀꯩꯅꯣ ꯏꯆꯦ ꯀꯩ ꯍꯥꯏꯅꯔꯤꯅꯣ? ꯍꯣꯏ ꯏꯅꯦ ꯑꯃꯨꯕꯤꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯅꯦꯌꯦ ꯂꯥꯏ꯫ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯂꯥꯏꯅꯦꯕ? ꯑꯗꯨꯗꯤ ꯃꯥꯅ ꯀꯥꯁꯤ ꯂꯩꯃꯨ ꯇꯥꯔꯦꯅꯦ ꯍꯥ? ꯄꯨꯔꯅꯤꯃꯥꯅ ꯏꯅꯦ ꯑꯃꯨꯕꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯗꯣ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒꯅꯦ ꯍꯤꯒꯥꯏ ꯋꯥ ꯇꯧꯁꯤꯟꯕꯤꯅꯨꯀꯣ꯫ ꯎꯔꯤꯔꯩꯅ ꯆꯦ ꯀꯥꯟꯅꯗꯦ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯃꯣꯏꯁꯤꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯕ ꯅꯠꯇꯦ꯫ ꯍꯣ ꯀꯥꯁꯤ ꯂꯩꯃꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ꯫ ꯑꯃꯨꯕꯤ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯃꯨꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯥꯕꯂꯩꯅ ꯑꯃꯨꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ? ꯀꯥꯏꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩꯅꯦ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯒꯦ꯫ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯦ ꯆꯍꯤꯁꯨ ꯁꯨꯔꯤꯕ꯭ꯔꯥ ꯁꯨꯗꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯖꯥꯠ ꯅꯠꯇꯦꯗ ꯑꯃꯨꯕꯤ꯫ ꯑꯗꯨꯅ ꯋꯥꯁꯦ ꯍꯥꯏꯅꯤꯡꯕ ꯗꯣꯡ ꯍꯦꯛꯇ ꯊꯥꯗꯔꯛꯄꯤꯅꯤ꯫ ꯏꯆꯦꯒꯤ ꯏꯃꯧ ꯑꯅꯤꯁꯤꯗꯤ ꯐꯖꯅ ꯀꯥꯞꯄꯤꯌꯦ ꯏꯆꯦ꯫ ꯅꯪ ꯈꯨ ꯁꯦꯜꯂꯨꯀꯣ ꯑꯅꯤꯁꯤ ꯃꯩ ꯐꯖꯅ ꯆꯠꯂꯤꯀꯣ ꯂꯥꯏꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯏꯆꯦ ꯍꯔꯦ ꯑꯩꯕꯨ ꯀꯥꯁꯤ ꯂꯩꯃꯨ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯣꯏꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯃꯤ ꯅꯣꯛꯅꯕꯒꯁꯨ ꯁꯥꯔꯤ꯫ ꯑꯃꯨꯕꯤ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯃꯣꯏꯅ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯈꯪꯖꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯆꯦ ꯅꯪꯒꯤ ꯃꯧ ꯑꯀꯥꯞꯄꯤꯁꯤꯡꯁꯦ ꯑꯩ ꯇꯜꯂꯤ꯫ ꯍꯌꯦꯡꯈꯩ ꯂꯥꯛꯆꯔꯔꯣꯏ꯫ ꯂꯨꯍꯣꯡꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯤ ꯆꯤꯛꯄ ꯍꯧꯔꯁꯤꯅꯗꯤ ꯈꯔ ꯂꯩꯔꯕꯗꯤ ꯃꯤ ꯐꯨꯔꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯤ꯫ ꯑꯩ ꯆꯠꯂꯦ ꯏꯆꯦ꯫
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯕꯤ ꯆꯠꯈ꯭ꯔꯦ ꯊꯥꯕꯂꯩꯅ꯫ ꯑꯣ ꯃꯁꯤ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯗꯣ ꯀꯗꯥꯏꯗꯒꯤ ꯑꯅꯤꯁꯤꯅ ꯑꯍꯜꯁꯤꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯦ ꯑꯗꯨꯅꯗꯤ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯐꯔꯦ ꯂꯥꯏꯔꯣꯏꯗꯧꯔꯤ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯦ ꯃꯤ ꯆꯪꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯅ ꯍꯨꯏ ꯃꯆꯥ ꯑꯃ ꯂꯣꯏꯒꯦ ꯈꯜꯂꯤꯁꯤꯗꯤ ꯂꯣꯏꯗ꯭ꯔꯁꯨ ꯌꯥꯕꯨ ꯌꯥꯔꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯊꯥꯕꯂꯩꯒꯤ ꯃꯃꯧ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯃꯛ ꯃꯧ ꯑꯅꯧꯕꯤꯅꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯀꯥꯏꯅ ꯈꯟꯕ ꯅꯠꯇꯦ ꯍꯩ ꯁꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯧ ꯑꯅꯤꯗꯨ ꯀꯦꯕ ꯌꯥꯕ ꯀꯦꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯆꯠꯀꯗꯧꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯨꯔꯅꯤꯃꯥꯅ ꯏꯅꯥꯎ ꯑꯩꯒꯤ ꯐꯤꯔꯣꯜꯁꯦ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯣꯏꯅ ꯇꯩꯅ ꯂꯩꯔꯛꯄꯅꯤ ꯃꯥꯅ ꯂꯩꯔꯛꯂꯒ ꯁꯦꯠꯇꯦ ꯍꯥꯏꯗꯅ ꯏꯁꯧ ꯂꯥꯡꯈꯤꯕꯁꯤꯅ ꯉꯁꯤꯗꯤ ꯁꯦꯠꯂꯒꯦ ꯍꯥꯏꯗꯅ ꯁꯦꯠꯂꯛꯂꯕꯅꯤ ꯐꯖꯕ꯭ꯔꯥ ꯃꯆꯨꯁꯦ꯫ ꯎꯔꯤꯔꯩ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯦ ꯃꯥꯒꯤꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯎꯔꯤꯔꯩꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯍꯥꯏꯒꯦ ꯏꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯑꯩꯒꯤꯁꯤꯁꯨ ꯌꯦꯡꯉꯣ ꯃꯆꯨꯁꯦ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯆꯨꯅꯦꯌꯦ ꯃꯥꯅ ꯄꯥꯝꯖꯕ ꯃꯆꯨꯁꯦ ꯁꯦꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯕ ꯀꯨꯏꯔꯕ ꯑꯩꯅ ꯁꯨꯛꯁꯦꯠ ꯁꯦꯠꯄꯤꯗꯕꯗꯨꯗ ꯉꯔꯥꯡꯗꯤ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯖꯅꯕ ꯍꯥꯏꯗꯅ ꯑꯩꯁꯨ ꯉꯁꯤ ꯍꯦꯛꯇ ꯁꯦꯠꯂꯛꯂꯕꯅꯤ꯫ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯨꯛ ꯌꯦꯡꯅꯩ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯨꯛ ꯌꯦꯡ ꯑꯃꯅ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯅ ꯉꯥꯡꯅꯕꯗꯨ ꯁꯣꯝꯗ ꯊꯥꯕꯂꯩꯅ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯣ ꯁꯦꯠꯅꯧ ꯅꯪꯒꯤ ꯅꯨꯄꯥꯅ ꯄꯥꯝꯖꯕ ꯃꯆꯨꯁꯤꯡꯗꯣ ꯏꯃꯥꯒꯤꯗꯤ ꯃꯆꯨ ꯈꯟꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯀꯔꯝꯕ ꯃꯆꯨ ꯁꯦꯠꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯍꯩꯃ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯍꯥꯏꯁꯤꯅ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯁꯤꯕꯨ ꯑꯍꯜ ꯑꯃꯅꯦꯅ ꯅꯍꯥꯒꯁꯨ ꯑꯣꯏꯅꯤꯡꯉꯤ ꯃꯥꯜꯂꯤ꯫ ꯑꯣ ꯁꯤꯅꯦ ꯀꯜꯂꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯦꯔꯒ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯇꯧꯕꯁꯤꯗ ꯀꯜꯂꯛꯇꯅ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯍꯥꯏ ꯌꯦꯡꯅꯤꯡꯗꯦꯀꯣ ꯁ꯭ꯋꯥꯏꯗꯅꯦ ꯆꯣꯉꯥ ꯃꯆꯥꯗꯧꯅ ꯄꯦꯠꯄ ꯉꯥꯡꯒꯅꯨ ꯀꯣ ꯅꯣꯏ ꯆꯠꯇꯧꯕꯗꯣ ꯆꯠꯅꯧ ꯑꯩꯅꯦ ꯂꯝꯁꯤ ꯆꯥꯏꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯇꯥꯁꯤꯟꯒꯦ꯫ ꯑꯦ ꯏꯃꯥꯒꯤꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯇꯥꯟꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏꯅꯦ ꯍꯦꯛꯇ ꯇꯥꯜꯂꯤꯅꯦ ꯏꯅꯥꯎ ꯆꯠꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯨꯝꯖꯤꯠ ꯑꯃꯨꯛ ꯀꯜꯂꯛꯇꯅ ꯐꯖꯕ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯣꯠꯄ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯇꯨꯡ ꯑꯃꯨꯛ ꯌꯦꯡ ꯃꯥꯡ ꯑꯃꯨꯛ ꯌꯦꯡ ꯃꯁꯝ ꯑꯃꯨꯛ ꯅꯥꯟ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯕꯂꯩꯅ ꯇꯧꯔꯤꯁꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯗꯧꯔꯤꯗ ꯑꯩꯁꯦ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯧꯅꯦꯅ ꯂꯥꯏ ꯐꯗꯤꯕꯤ ꯃꯥꯟꯕꯤ ꯉꯥꯛꯇ ꯄꯨꯔꯛꯏ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯁꯨ ꯀꯦꯕꯒ ꯃꯧꯕꯒ ꯇꯧꯗꯅ ꯐꯤ ꯈꯔ ꯄꯨꯊꯣꯛꯂꯒ ꯁꯤꯅ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯦꯛ ꯂꯦꯟꯕ ꯉꯝꯃꯤꯗꯀꯣ꯫ ꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥꯗꯨ ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ ꯆꯠꯄꯗ ꯂꯥꯡꯈꯣꯡꯗ ꯇꯥꯁꯤꯜꯂꯤ꯫ ꯑꯣꯍꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯁ ꯀꯩꯅꯣ ꯏꯆꯦ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯗ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯈꯣꯡꯕꯥꯜꯗꯨꯗ ꯀꯩꯗꯧꯕ ꯀꯨꯝꯂꯤꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ ꯑꯩꯗꯤ ꯆꯣꯠꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯍꯣꯔꯦꯟ ꯅꯇꯩꯅ ꯁꯣꯏꯗꯅ ꯉꯥꯡꯂꯅꯤ ꯇꯧꯔꯤꯁꯤ ꯏꯅꯥꯎ ꯅꯪ ꯆꯠꯂꯨꯔꯣ ꯑꯩꯗꯤ ꯂꯩꯍꯧꯔꯒꯦ꯫ ꯊꯥꯕꯂꯩꯅ ꯇꯧꯔꯤꯕꯗꯨ ꯎꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯀꯂꯛ ꯄꯦꯜꯂꯤꯗ ꯀꯦꯈꯣꯗꯅ ꯃꯁꯤꯗ ꯀꯦꯔꯕꯅꯤ ꯐꯤ ꯐꯖꯕ ꯏꯜꯂꯕꯅꯤꯗꯅ ꯂꯝꯕꯤꯁꯤꯗ ꯆꯨꯝꯅꯗꯤ ꯆꯠꯀꯦ ꯍꯥꯏꯗꯦ ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ ꯆꯠꯄꯒꯤꯅꯤꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯅꯤꯡꯗꯕꯤ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯦ꯫ ꯄꯨꯔꯅꯤꯃꯥ ꯃꯨꯔꯨꯝ ꯆꯣꯜꯂꯒ ꯆꯪꯂꯛꯏ ꯐꯔꯦꯕꯁꯤ ꯃꯤꯅ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯁꯤꯗ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯦꯡꯁꯤꯟꯕ ꯌꯥꯝꯃꯟꯗꯅ ꯊꯕꯛꯀ ꯆꯠꯐꯝ ꯈꯪꯕ ꯅꯠꯇꯦꯗ ꯇꯧꯔꯤꯁꯦ꯫ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯆꯪꯂꯛꯂꯕꯗꯤ ꯍꯥ ꯊꯣꯛꯈꯤꯕꯗꯗꯤ ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ ꯆꯠꯈꯤ ꯑꯗꯨꯒ ꯍꯜꯂꯛꯄꯗꯗꯤ ꯇꯨꯡ ꯌꯦꯡꯕ ꯎꯗꯦ ꯀꯩꯗꯧꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯌꯦꯡꯁꯤꯟꯕꯒꯤꯅꯤ ꯁꯤ ꯎꯔꯕ꯭ꯔꯁꯦ ꯄꯦꯜꯂꯝꯃꯅꯤꯅꯦ ꯄꯦꯜꯂꯣꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯅꯤꯃꯥ ꯆꯪꯈ꯭ꯔꯦ ꯊꯥꯕꯂꯩꯅ ꯀꯔꯤ ꯑꯩꯅ ꯅꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕ ꯍꯩ ꯀꯗꯥꯏꯗ ꯌꯦꯡꯁꯤꯟꯒꯦꯅꯦ ꯍꯥ ꯅꯁꯥꯅ ꯁꯣꯏꯖꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕ ꯀꯔꯤꯅꯣ ꯍꯥ ꯌꯦꯡꯅꯤꯡꯗꯕꯤꯁꯥ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯅꯤꯒꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯃꯗꯨꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯃꯥꯗꯤ ꯇꯥꯗꯕ ꯖꯥꯠꯂꯥ ꯃꯥꯒꯤ ꯃꯋꯥꯁꯤꯡꯅ ꯂꯩꯔꯛꯄ ꯐꯤꯖꯣꯜ ꯐꯖꯕꯁꯤꯡ ꯁꯦꯠꯂꯕꯅꯤꯗꯅ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯆꯠꯄꯗ ꯈꯣꯡꯕꯥꯜꯗ ꯇꯥꯁꯤꯜꯂꯤ ꯅꯠꯇꯦ ꯃꯁꯤꯕꯨ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯃꯨꯛꯇꯕꯨ ꯄꯦꯟꯅ ꯅꯣꯛꯈꯤꯒꯦꯗ ꯍꯥ ꯄꯨꯔꯅꯤꯃꯥ ꯊꯥꯕꯂꯩꯅ ꯅꯣꯛꯄꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯗꯨꯅ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ ꯃꯤꯅ ꯏꯁꯤꯡꯗ ꯇꯥꯔꯒ ꯏꯃꯥꯅ ꯌꯥꯝ ꯍꯔꯥꯎꯔꯤꯗ ꯍꯩ ꯍꯔꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯍꯥ ꯃꯁꯤꯗ ꯇꯛ ꯀꯦꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥ ꯑꯩꯒꯤ ꯅꯨꯄꯥꯅ ꯄꯥꯝꯖꯕ ꯃꯆꯨꯅꯤ ꯃꯥꯅ ꯏꯜꯂꯨ ꯍꯥꯏ ꯇꯧꯗꯅ ꯁꯦꯠ ꯆꯥꯗꯅ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯆꯠꯄꯒꯤ ꯅꯠꯇ꯭ꯔꯣ ꯈꯣꯡꯕꯥꯜꯗ ꯇꯥꯁꯤꯜꯂꯤꯕꯗꯣ ꯍꯥ ꯄꯦꯝꯃ
lambi satba haisidi mangda yenglaga satgadaba mangda kari leirige haidana yengadaba kanana tungda yenglaga chatnage nangna soizaraga aingondaga tainadana sangro satlo nasaktu yengningdi sumjisina lamdana kalaktana tokaniko yengningdabi singsidi sidi matamnine sumjina kangeba choningai sida sumjina mukaladi fajarani imadaro sumjit pai bhaiba aisu haye kadai lekre sumjit singduna kariya nangsu sumjit pai bhaiye ba law pairau sumjit to nangna khalibu aisia ahal ni kaina pangal solamga ni kaina khaliro ha hey nangna ngang oirabasu thabalai aingondagi kaisu hendau nate law pangal sangyeng asila asumna thabalai mapidu haipet takatlaga tauringai duda thongalda tombi sanglai tauribadu ubada tombi na kaino thabalai nangna tauriduna ha namauda mukna sanaba tambiri bai duro handak khulgi haraubada nupigi mukna tawni haigum tawbani maduda namau puthoke hairibro thabalai pairamba mapi phanek phidondu phat thadaki aduga tombiya nang laklibra law phamo law kaino loisilage hairiro aisu khari yenge kaino nupina mukna sanaba haibase amuktu uzadri aidi phanabu nungai khali aikhoi khulgi mau masa mayamse handakti mukna sana hanba yarani khalibani kadai ri wanu ne tombiya nangna nganglibuduba nupina bu kamaina mukna sana doino nang sini ngang thorak pasima kaino nangna hojikta natro namau nupida mukna tamlambadu haibani kaino hera nangsu adudi mukna tambasu natana nang sina marolam adudi kaidoriba ha naphiga takhatana tawriduna kate kaidaudoino ba tombiya nang suni tumina dom panging yengu ko kaidorage nang sibo matang sadana hik laktana pharak takre nangsu onthok pani hi la amdrasu phadoni adudi isatlage pharak tadra kanda muk laklage hai masina kare ita taradana sumna sum haibani chalkhinu phamkho kai nangna di pharak tana la ye dai tombiya yarisi ai haige ta aigi imau singna khaliye imasia ahal oirabani mapangal solamlani aduna moina ngamlani sin adugi chang thagi haidana tawrambani nang ek lakpadagi top edana sia o nangi na mo sang thagi tawbani ba phaine duso thagadabani yam sumbuwan mado ngam thokna ba ma changi natrabadi adum mukna dana leiradaw nati hausiki dubu namo ahal duro mani ahal dun atombi sang thaba loikrabra kanana ngamkhre thadri kaidongai thadoino aisu laki sumai tawbase pak hek thokpa nateba aduna kaya uba phangdeba adudi ayamuk satlage kaino nya prap laklaga muk satlage hairo kari thabaki lakpanu nangbo ngai khodana ngakta su phangkhisi thabalai ai noigi sida koina phamningdi haibadi nangbu nungsidabagi nataba karino noi sida phamningdabam yauri kona laki amuk satlage ko asumna tombi moi imungda tawriba maongduda ngakta phamningdraduna dum satkre mathangi numitni purnimaga urirega onsinaduna phi khra puthoklaga asina phajai haiduna wari sanaduna leiramni ichia nangi phanik singsidi machu thokna phajakhidreda kaino sibu athiba ngakta khalaga puraknabroi chebo nangi di phajari yam nangi sina aingondagi kari heladana ha hil kaino yengo aigidi masu phajaba ngaktani aduga ichegidi machunena amakpa mina pamnaroidaba ngakta urirei nangi na potni kaina thagatliba haiduro ha adugi wabudi mayamna pamnaba kanagi ni henbano haibudo yengnarasi yai kaisu kaide aigidi ba noina nang nupa na su panglaida leirakana upuga do thampham leitra potnida ha kariya nangi dri hemandro khoi simkhaina bu nangi phanek leire eba thajadabra isia thajadraga nanang nupa da hang taningdi ku urirei nupa na bu nupigi phanek leiba haunade kanana su leinade adudi aikhoi simkhaisia nang ngamleni ha kaino chia nupigi phanek leiba bu nupi na ngamba kaunabra adudi itaina isegi pirol mayam ama leiraklibadudi itaisu isi na ngamleni adudi he urirei kaino nang na haido adumaina nathagi halda haiba yabra haunabra ba miusitaba kawi nangido thabalaina hainaribadu taninglakraduna hai kaino noyani na ngangnaribado ha taningdeko ngasai noyani na maduda phamlaga upudagi pirol araiba makai putoklaga tawribado karino ha adu natrabadi noyani thabak amda leitrabro yingingdeko
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯠꯇ ꯅꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗ ꯊꯕꯛ ꯑꯃ ꯁꯨꯕꯒꯤ ꯋꯥ ꯂꯩꯇꯦ ꯌꯦꯡꯉꯣ ꯅꯥꯃꯤꯠꯁꯤꯡꯗꯣ ꯏꯪꯈꯣꯜꯁꯤꯅ ꯁꯣꯡꯂꯤꯕꯁꯤꯡꯁꯦ ꯁꯤꯕꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤꯅꯦ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯤꯅ ꯁꯨꯅꯔꯤꯕꯁꯦ ꯅꯣꯏꯕꯨ ꯅꯥꯃꯤꯠꯁꯤꯡꯗꯨ ꯎꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯃꯣꯏꯅ ꯁꯨꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯏꯪꯈꯣꯜ ꯑꯁꯤꯗꯁꯨ ꯐꯖꯅ ꯁꯦꯡꯗꯣꯛꯇꯅ ꯇꯔꯨꯅ ꯊꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯅꯥꯄꯤ ꯁꯣꯡꯂꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯅꯥꯃꯤꯠꯁꯤꯡꯗꯣ ꯅꯣꯏꯅ ꯅꯃꯥꯏ ꯅꯃꯤꯠ ꯈꯔ ꯀꯦꯔꯒ ꯌꯥꯒꯗ꯭ꯔꯣ ꯍꯥ ꯌꯦꯡꯉꯣ ꯀꯩꯅꯣ ꯏꯃꯥꯒꯤꯗꯣ ꯅꯥꯄꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯗꯅ ꯊꯝꯃꯤꯔꯣ ꯏꯃꯥꯁꯨ ꯑꯩꯈꯣꯏꯗꯧꯅ ꯈꯨꯠ ꯄꯥꯜꯂꯝꯒꯅꯤꯗ ꯏꯃꯥꯁꯨ ꯁꯦꯡꯕ ꯌꯥꯏ ꯀꯩꯅꯣ ꯃꯧ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯧꯅ ꯁꯨꯅꯤ ꯍꯥꯏꯗꯨꯗꯤ ꯌꯥꯔꯔꯣꯏꯗ ꯎꯔꯤꯔꯩꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯣꯏꯅꯦ ꯏꯃꯥꯁꯨꯅꯤ ꯑꯩꯈꯣꯏꯗ ꯉꯥꯏꯗꯅ ꯂꯩ ꯏꯃꯥꯅ ꯀꯣꯛ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯨ ꯍꯔꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯃꯧꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯁꯦ ꯇꯥꯕꯗ ꯑꯩꯁꯦ ꯅꯅꯦꯝꯅꯤ ꯍꯥꯏꯗꯅ ꯀꯣꯏꯖꯗꯗꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯥ ꯅꯣꯏꯅ ꯏꯅꯦꯝ ꯁꯥꯔꯣ ꯑꯗꯨꯒ ꯑꯩꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯔꯒꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯀꯔꯤ ꯊꯣꯛꯆꯩꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯌꯥꯝ ꯊꯨꯅ ꯅꯥꯄꯤ ꯅꯔꯣꯜꯁꯤꯡꯗꯣ ꯍꯣꯡꯗꯣꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯨꯝ ꯁꯣꯡꯂꯤꯕꯁꯤꯡꯁꯦ ꯁꯦꯡꯗꯣꯛꯁꯤꯜꯂꯣ ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯅꯪꯒꯤ ꯅꯨꯄꯥꯗ ꯇꯝꯒꯗꯧꯔꯤꯕꯅꯤꯀோ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯅꯆꯥ ꯅꯨꯄꯥꯅ ꯂꯧꯗꯧꯁꯨ ꯂꯩꯇ꯭ꯔꯕꯗꯨꯗ ꯀꯔꯤꯕ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯧꯕ ꯂꯩꯇ꯭ꯔꯦꯕ ꯅꯪꯅꯤ ꯏꯆꯥꯗꯣ ꯑꯃꯨꯛ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯗ ꯊꯥꯡꯒꯠꯈ꯭ꯔꯕ ꯏꯃꯥꯗꯤ ꯉꯁꯤꯗ ꯈꯪꯂꯤꯕꯣꯏꯔꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯆꯤꯡꯈꯩꯗꯤ ꯑꯩꯈꯣꯏ ꯎꯔꯤꯔꯩꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯈꯤꯕ ꯑꯣ ꯅꯪꯒꯤꯗꯤ ꯇꯣꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯅꯪꯁꯨ ꯇꯣꯡꯍꯜꯂꯨꯗꯅ ꯇꯣꯡꯍꯜꯂꯨ ꯃꯤ ꯂꯣꯏꯅ ꯇꯣꯡꯅꯕꯅꯤ ꯎꯔꯤꯔꯩꯅ ꯏꯁ ꯇꯣꯡꯗꯦ ꯀꯥꯏꯅ ꯏꯃꯥ ꯑꯩꯈꯣꯏ ꯑꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯗꯒꯤꯕꯨ ꯍꯥꯟꯅ ꯇꯣꯡꯈ꯭ꯔꯕꯅꯤ ꯅꯍꯥꯟꯁꯨ ꯇꯥꯔꯛꯑꯦ ꯍꯥꯏꯗꯅ ꯈꯠꯅꯈꯤꯕꯅꯤ ꯇꯥꯔꯛꯄꯒꯤ ꯍꯦꯉꯥ ꯅꯪꯅ ꯀꯔꯤ ꯈꯪꯉꯦ ꯍꯥ ꯏꯁ ꯑꯩꯈꯣꯏ ꯅꯍꯥꯟꯅ ꯇꯣꯡꯈ꯭ꯔꯕꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯩꯄꯥ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯆꯨꯕꯥꯛ ꯀꯥꯏꯅꯤ ꯑꯦ ꯑꯩꯕꯨ ꯆꯨꯕꯥꯛ ꯀꯥꯏꯅꯤꯕ ꯁꯤꯁꯦ ꯊꯨꯒꯥꯏꯕꯤꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯗꯅ ꯃꯈꯨꯠ ꯄꯥꯟꯕꯁꯤ ꯃꯉꯥꯏꯅꯤ ꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯧꯁꯤꯂꯥ ꯄꯨꯔꯅꯤꯃꯥꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯈ꯭ꯋꯥꯡꯁꯤ ꯅꯥꯕꯅ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯦ ꯅꯥꯕꯅ ꯑꯝꯇꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯍꯥꯏꯔꯗꯤ ꯈ꯭ꯋꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯅꯥꯈ꯭ꯔꯦꯗ ꯍꯥꯏ ꯃꯧꯇꯣꯝꯕꯤ ꯅꯪꯗꯤ ꯈ꯭ꯋꯥꯡ ꯅꯥꯔꯣꯏꯗꯕ꯭ꯔꯥ ꯍꯥ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯅꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯏꯃꯥ ꯑꯩꯁꯨ ꯉꯁꯥꯏ ꯈꯨꯠꯁꯦ ꯏꯟꯁꯥꯡ ꯁꯦꯝꯕꯗ ꯊꯥꯡꯅ ꯁꯣꯛꯈꯤꯕ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯌꯥꯝꯗꯣ ꯁꯦꯡꯕꯗ ꯃꯍꯤꯛ ꯑꯃꯨꯛ ꯆꯪꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯟꯒꯗꯕꯅꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯡ ꯅꯥꯕꯁꯨ ꯈꯨꯠ ꯁꯣꯛꯄꯁꯨ ꯂꯣꯏꯅ ꯐꯨꯔꯛꯇꯅꯅꯦ ꯑꯅꯥꯕꯒ ꯂꯣꯏ ꯆꯦꯟꯈꯤꯅꯤꯀꯣ ꯄꯨꯔꯅꯤꯃꯥꯅ ꯏꯃꯥ ꯐꯨꯒꯦ ꯍꯥꯏꯔꯁꯨ ꯀꯣꯟꯅ ꯐꯨꯔꯣ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯇꯦꯡꯕ ꯌꯥꯗ꯭ꯔꯦ ꯉꯥꯛꯇ ꯍꯤꯞꯄꯨꯈꯤꯒꯦ ꯏꯃꯥ ꯑꯩꯁꯨ ꯈꯨꯠ ꯑꯁꯣꯛꯄꯁꯦ ꯀꯩꯅꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯤꯇ ꯊꯤꯔꯒ ꯍꯥꯞꯄꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯅꯤꯗꯨ ꯆꯪꯅꯈ꯭ꯔꯦ ꯊꯥꯕꯂꯩꯅ ꯍꯔꯤ ꯀꯩꯅꯣꯅꯦ ꯇꯧꯗꯣꯔꯤꯁꯤꯕꯣ ꯉꯁꯥꯏꯗꯒꯤ ꯂꯩꯕꯗꯤ ꯅꯥꯏ ꯈꯣꯠꯂꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯒ ꯑꯩꯅ ꯊꯕꯛ ꯑꯃꯇꯪ ꯇꯧꯁꯤ ꯍꯥꯏꯔꯨꯕꯗꯒꯤ ꯂꯣꯏꯅ ꯅꯥꯟꯅꯈ꯭ꯔꯦꯅꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯀꯗꯥꯏꯗꯒꯤꯅꯣ ꯃꯧꯅꯦꯗꯅ ꯈꯨꯜꯂꯛꯄꯤ ꯉꯥꯛꯇ ꯄꯨꯔꯛꯂꯗꯅ ꯑꯣꯏꯔꯣꯏꯕ ꯊꯕꯛ ꯁꯨꯅꯤ ꯈꯪꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯅꯤꯗꯣ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯦꯕ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯊꯥꯕꯂꯩ ꯑꯩꯁꯦ ꯌꯦꯔ ꯃꯣꯏꯅ ꯇꯧꯗ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯇꯧꯖꯔꯨꯅꯦꯒꯦ ꯇꯧꯔꯣꯏ ꯑꯩꯁꯨ ꯑꯩꯅ ꯇꯧꯔꯨꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯎꯁꯤꯠꯈꯤꯗꯅꯕꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦ ꯀꯩꯗꯧꯖꯔꯅꯦꯒꯦ ꯏꯃꯧ ꯑꯅꯤ ꯐꯪꯂꯕ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯁꯨꯖꯔꯨꯅꯦꯒꯦ ꯂꯥꯛꯈꯤꯁꯅꯨ ꯏꯆꯥ ꯑꯅꯤꯗꯣ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯍꯟꯒꯦ ꯑꯁꯨꯝꯅ ꯊꯥꯕꯂꯩ ꯃꯥꯁꯨ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯝꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯃꯧ ꯑꯅꯤꯃꯛ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯦ ꯊꯥꯕꯂꯩꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯍꯥꯏ ꯃꯧ ꯑꯍꯜ ꯃꯧ ꯑꯇꯣꯝꯕꯤ ꯅꯣꯏꯕꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦꯅꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯅꯥꯕꯁꯤꯡꯗꯨ ꯐꯠꯅꯗ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯑꯅꯥꯕ ꯐꯅꯔꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯇꯧꯅꯔꯣ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯏꯃꯥ ꯊꯕꯛ ꯀꯧꯕꯗ ꯇꯧ ꯍꯥꯏꯖꯔꯔꯣꯏ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯖꯩ ꯀꯧꯔꯣ ꯈꯨꯝꯗꯧꯕ ꯑꯩꯅ ꯈꯨꯝꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨꯕ ꯀꯣꯛ ꯈꯨꯝꯒꯦ ꯍꯥꯏꯗꯦ ꯑꯩ ꯑꯃꯨꯛ ꯉꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯃꯥꯏꯁꯦ ꯏꯁ ꯀꯔꯤ ꯑꯩꯒꯤ ꯐꯅꯦꯛ ꯃꯆꯨꯁꯤꯡꯁꯦ ꯑꯊꯤꯕ ꯉꯥꯛꯇ ꯀꯥꯏꯅ ꯈꯪꯅꯤꯡꯗꯅ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨꯀꯣ ꯁꯣꯝꯗꯁꯨ ꯎꯔꯤꯔꯩꯅ ꯀꯩꯅꯣ ꯁꯟꯙ꯭ꯌꯥꯁꯤꯗ ꯄꯪꯀꯧꯗ ꯀꯧꯔꯤꯁꯤꯕꯣ ꯈꯨꯝꯗ꯭ꯔꯗꯤ ꯀꯣꯛꯇꯣꯛꯑꯣꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯄꯪꯀꯧꯗ ꯀꯧꯋꯦ ꯍꯥꯏꯕꯅꯤꯗ ꯁꯣꯔ ꯍꯣꯟꯕꯕꯨ ꯁꯪꯉꯤꯕ ꯖꯥꯠꯂ ꯑꯩꯅ ꯈꯨꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯆꯦꯁꯤꯁꯨ ꯈꯨꯝꯗ꯭ꯔꯤ ꯑꯣꯏꯔꯝꯅꯤ ꯃꯁꯤꯁꯨꯕ ꯅꯥꯄꯜꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯊꯕꯛꯂ ꯊꯨꯠ ꯂꯥꯎꯏ ꯑꯩꯁꯨ ꯈꯨꯝꯃꯣꯏ ꯃꯣꯏꯅ ꯈꯨꯝꯗ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯈꯨꯝꯖꯔꯨꯅꯤ ꯍꯥꯏꯒꯦ ꯑꯩꯅ ꯈꯨꯝꯂꯨꯔꯒ ꯊꯕꯛ ꯑꯃꯨꯛ ꯍꯥꯏꯔꯛꯅꯕꯅꯤ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯕꯁꯤꯕꯨ ꯑꯃꯠꯇ ꯍꯦꯛ ꯈꯨꯝꯂꯛꯇꯕ ꯉꯝꯃꯤꯅꯤ ꯃꯣꯏꯁꯤꯕꯨ ꯐꯩ
Noi kumaroi haiba natro adoirabadi noigi ka singsi thongse lonsinge amata tholakpa yaroi ko ka da yam laininglabadi lairo ithanta nga thonglaga sathoke charamdai de tholakpadi yaroi ko asumna thabalaina mau aniki ka du thonglon sillaga thammi Purnimana kainei mana taidubo thonglon silibudubo aidi kamai tholaktoino hai aina ngasai digi kawbadi khumlaktraga hausik ta narolo laidi karigino ha nate nangbu khwang nabana lengba yadre daine lengba yadradi adum lairo kaino thong hangnasu tholakpa yadrabadi kaidawrunia horen aina saba loiraga hanglakke urireina kaino ima bu ngaurabro mi bu thonglon silaga thamisibo hai karigi hausik ta narol thoklakli ha nakhut soi hai dai aduna sak saba su yaroi dabanina adum lairo aina nga thongbado nang saba yaroi ba nakhut sokbanina aduna aina saba loiraga hanglakke thabalai mamau anido thonglon sillaga thanamlaga kaithilda nga leiba satkri mau anido upai leita law duna lehawi thabalai chatna khangni ba ngasidi nga hawba ma leiraga ithanta hawna thonglaga sathoke thabak tau hairaga nasinnaba moidi dom chawa phangdan leijaba taban horen nga thongmaki manamdo moida loina thajillaga loire thabalai halai aduga nga do phajana thongle mamau anigi sak hapti matomdagi thongle nga thongbagi manamduda anidu leiba yadre chaningbana matin mayam yotladuna khangli tasingna suningdaba mina khit heli ahawba saningbasi Purnimana laurai hoima thongse hango kaidorage aikhoibu chara helaga sumsiro haibro chaklami thong hango thabalaina nga thongbud loiraduna phajana phamlaga hawna sari haw khreda nga thongbasidia masidi sabinaba kanamta leitrabanina aina loina sathokba haidu haure Purnima manamduda leiba yaraktre ima thongsi hango haibane nati idomda sari dubu maruga pallabari kanana yengbidawrige ha ai khwang naba phareba se thongsi upta hango geidawrage ima thabalai kauribudu tasimnadana adum sari urireina mu kaurai ima nangi do tawge haidana tawriba natro aikhoi sibu ima gi kanano namong natro namong phaw pijaningdaba ima nangbu karamba mamano thongsi upta hango chak amna loireba aine khutsi yadrasu kainoma tawraga chageba si hango haibane hai ngai khon he noibo ai puk thanongda sakhige ne Purnimana insang leiram la roi tawrisi kari nungi khwang nai hairubanu khangthre tawrisi urireina ai suni somaina tawrakani khangdabanina khutsui haidok lurini tawrisi hoi ma khut soktre phakre thongsim ta hangbiyo thabalai sakhom nu saunu huklaga o khwang na ba khutek panoidi sigumba haw baka se chaba phangjadrabani do odok na narai bak thi da ko noise loidore ngaktang ngayu urireina as loidore kaina amda sawa phanglaroi tawrisi aine khutso ya hajaram just phadauba loire ithanda ni haidana nga masam gak siri thonglaga saba se odok na hawkhre ai tabra noyani aidi saba loire aduna noi aigi sak hapuranu ko noyani thokpa sanaro thong hangbirage asumna thabalaina mau anigi thongdu mathang hanglami anidu prap thoknare aduga sapu uyando hangdana yengi chain sang karimta yawramdabaduda Purnimana kaini mana taisiba chain sangam ta khaktusiba nga thongbaga do leiteni urireisu haire ima natomda sakrabra aisa khoigina kaida thamba kaino noina haribuduba aidi thanda sana ba haidana nga masam khak leirakpani noigidi yawsi yawdana noidi khwang narega khut sokliga yam tawkhidaine ha aduna sa do mandi haidana noigi saruk yaraktabani kaino o imadi nabuk yam phaba jani ne aikhoi ahum khak leibabu ahawbado natom sisabane ba natro aikhoi na thongbadana imagi saruk hapa imana thongbadana aikhoi gi saruk haptaba adudi aikhoi su hayeng kaisak thongbada imagi saruk haptaba taban natraina mani haptaba taban ngami ko imanangse imungsida aikhoi hom leiminababu nga thonglaga natom sisaba ngami aikhoi gi amatang bawba khaktaba ngameba imadi nasa namong nungsiba khangdaba zat oire I kariba ha noyani na hausik haikibado amukhana hayuni kari haibano thabak suram daidana ima ai tauge ai suge di nongmata haide aduga saram daidana aigi saruk khakte kaina aidinya puk thalabanina tumurage noyani ne thokpa tahoro asi hairamlaga thabalai sangkhre anido tingak yengnaduna leirami mase nangna thoman bangakani nangna imana kawbado khumlamlabadi ibani sunga thongbase
ꯆꯥꯝ ꯐꯪꯂꯝꯒꯗꯧꯕꯅꯦꯕ ꯀꯔꯤ ꯑꯩꯅꯅꯤ ꯀꯥꯏꯅ ꯏꯆꯦꯗꯤ ꯀꯩꯗꯧꯗꯅ ꯂꯩꯒꯦ ꯍꯥ ꯏꯆꯦꯗꯤ ꯈꯨꯝꯕ ꯀꯩꯗꯧꯒꯦꯕ ꯏꯆꯦꯅ ꯈꯨꯝꯂꯕꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩꯅ ꯈꯨꯝꯗꯦ ꯍꯥꯏꯗꯅ ꯏꯆꯦꯁꯤ ꯍꯦꯛꯇ ꯈꯨꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯑꯩꯗꯤ ꯊꯕꯛ ꯇꯧ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ ꯑꯗꯨꯗꯤ ꯍꯦꯛ ꯅꯥꯁꯤꯟꯅꯔꯨꯔꯦ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯁꯨꯅꯤ ꯑꯩꯁꯦ ꯈꯨꯝꯒꯦ ꯍꯥꯏꯗꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯒ ꯊꯕꯛ ꯇꯧ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯨꯝꯍꯧꯗ꯭ꯔꯕ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ 이반이 가만히 떠봐 인상 통넘버기 꼰시수 막꿈 머랑 깜짝 뻑드리 마히 쏟다 야우지 마시기 하누비세 띠잉이 핵 싸버자 마히 기타 수타 넘버 야이 하이버니다 우리레이 깨깨이노 낭크라 잉어 낭낭앙니 아이네 ngakta 포타게 까이되노 레이제 아이 ngamo 이시에다 싸닝라가나 이치에 좀 티라가 통자우로 아이디 쌍이 하이마이마 창크레니 해 낭부 싹사를 하이브라 포짜로예 나시디 와르스와나 강하게 ꯑꯁ ꯑꯩꯅꯗꯤ ꯃꯥꯅ ꯉꯥꯡꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯨꯔꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯕꯨ ꯊꯣꯡꯈꯤꯁꯤꯔ ꯇꯜꯂꯦꯗ ꯃꯤꯅ ꯑꯍꯥꯎꯕ ꯆꯥꯈ꯭ꯔꯒ ꯑꯩꯅ ꯆꯝꯐꯨꯠ ꯆꯥꯗꯧ ꯁꯔꯨꯛ ꯇꯣꯛꯑꯒꯦ ꯇꯨꯝꯃꯨꯔꯒꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯗꯨ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯟꯅꯕꯗ ꯇꯟꯗꯅ ꯆꯪꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯕꯂꯩꯅ ꯇꯞꯅ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤꯗ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯑꯍꯥꯎꯕ ꯆꯥꯔꯕꯅꯤꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯅꯤ ꯃꯣꯏ ꯑꯅꯤꯗꯤ ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯗꯒꯤ ꯆꯥꯗꯅ ꯇꯨꯝꯅꯈ꯭ꯔꯦꯗꯅ ꯃꯁꯛꯁꯤꯡꯁꯤ ꯇꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯁꯤꯅꯕꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯨꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯅꯗꯤ ꯃꯁꯤ ꯈꯪꯉꯣꯏꯕ ꯃꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯅꯨꯄꯤ ꯅꯪꯒꯤ ꯑꯗꯨ ꯂꯩꯔꯛꯏ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯃꯥꯒꯤꯗꯤ ꯅꯣꯡꯃꯇ 이마ꯒꯤ ꯁꯤꯃꯗꯤ ꯂꯩꯔꯛꯏ ꯍꯥꯏꯕꯁꯦ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯏꯆꯥꯅꯤꯅꯦ ꯇꯧꯔꯤꯁꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯔꯨꯕ ꯍꯟꯅꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯂꯩꯔꯛꯄꯅꯣ ꯍꯥꯏꯗꯅ ꯈꯥꯎꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯅꯔꯤ ꯆꯤꯡꯈꯩꯅ ꯅꯪꯒꯤ ꯐꯤ ꯑꯃ ꯌꯥꯎꯔꯛꯄꯅꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯎꯔꯤꯔꯩ ꯐꯤꯗꯣ ꯏꯟꯗꯨꯅ ꯌꯦꯡꯉꯤ ꯅꯨꯄꯤ ꯅꯪꯒꯤ ꯏꯅꯐꯤ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯌꯥꯎꯔꯛꯄꯅꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯩꯔꯛꯄ ꯐꯤꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯦꯠꯇꯅ ꯏꯟꯅꯗꯅ ꯌꯦꯡꯅꯩ ꯊꯥꯕꯂꯩꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯑꯣ ꯃꯤꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯅꯕꯅꯤꯅ ꯐꯖ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯇꯕꯅꯤꯅ ꯂꯩꯕꯤꯔꯛꯅꯕ ꯂꯩꯖꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯎꯔꯤꯔꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯩꯔꯛꯄ ꯐꯤꯗꯨ ꯏꯜꯂꯒ ꯀꯣꯏꯆꯠ ꯆꯠꯇꯅ ꯌꯦꯡꯉꯤ ꯏꯆꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯛꯆꯗ꯭ꯔꯣ ꯑꯁꯨꯝꯅ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯆꯠꯄꯗꯨꯗ ꯃꯈꯣꯡꯗꯨ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯅꯥꯟꯊꯈꯤꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯌꯣꯃ ꯏꯁꯤꯔꯦ ꯑꯌꯣꯃ ꯏꯁꯤꯔꯦ ꯄꯨꯔꯅꯤꯃꯥ ꯀꯟꯅ ꯅꯣꯛꯂꯛꯏ ꯎꯔꯤꯔꯩꯅ ꯀꯩꯅꯣ ꯏꯆꯦ ꯃꯤꯅ ꯇꯨꯁꯤꯜꯂꯒ ꯅꯪ ꯑꯗꯨ ꯀꯟꯅ ꯅꯣꯛꯏꯗꯤ ꯍꯣ ꯅꯪꯅ ꯑꯩꯅ ꯈꯣꯡꯕꯥꯜꯗ ꯇꯥꯁꯤꯟꯕꯗꯗꯤ ꯌꯥꯝ ꯅꯣꯛꯈꯤꯗꯥꯏꯅꯦ ꯍꯥ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯦꯗꯅ ꯑꯣ ꯏꯆꯦꯒꯤꯗꯨꯗꯤ ꯂꯃꯟ ꯈꯨꯝꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯎꯔꯤꯔꯩ ꯑꯩꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯉꯨ ꯅꯪꯒꯤꯗꯤ ꯐꯤ ꯈꯛꯇꯅꯤꯗꯅ ꯂꯩꯔꯛꯂꯤꯕꯗꯣ ꯑꯩꯒꯤꯗꯤ ꯐꯅꯦꯛꯁꯨ ꯐꯤꯁꯨꯅꯤ ꯂꯩꯔꯛꯂꯤꯕꯁꯦ ꯌꯦꯡꯉꯨ ꯄꯛꯆꯗ꯭ꯔꯥ ꯅꯠꯇꯦ ꯏꯆꯦꯕꯨ ꯑꯩꯉꯣꯟꯗ ꯅꯍꯥꯟ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯂꯩꯅꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ 이ꯇꯩꯅ ꯏꯆꯦꯒꯤ ꯐꯅꯦꯛ ꯂꯩꯔꯛꯏꯕ 이스 ꯑꯩꯉꯣꯟꯗꯅ 이ꯇꯩꯁꯦ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯂꯩꯗꯕꯒ ꯁꯥꯔꯒ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯊꯥꯕꯂꯩꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯔꯝꯃꯣꯛꯄ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯑꯅꯤꯌꯥ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ 이마ꯗꯤ ꯄꯣꯛꯄꯗꯒꯤꯕꯨ ꯊꯦꯡꯅꯗ꯭ꯔꯤꯅꯦ ꯄꯔꯤꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯂꯩꯕꯗꯣ ꯂꯩꯖꯧ 이마 ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯂꯩꯕꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯥ ꯅꯣꯏ ꯅꯄꯥ ꯍꯣꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯔꯛꯇꯦꯅꯦ ꯄꯨꯔꯅꯤꯃꯥꯅ 이마ꯒꯤꯗꯨꯗꯤ 이마ꯒꯤ ꯄꯣꯠ ꯂꯩꯔꯛꯇꯦ ꯍꯥꯏꯗꯅ ꯀꯣꯆꯤ ꯀꯣꯜꯂꯛꯄ ꯃꯥꯜꯂꯤꯗ ꯊꯥꯕꯂꯩꯅ ꯍꯦ ꯌꯦꯡꯅꯤꯡꯗꯕꯤꯌꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯀꯅꯨ ꯄꯔꯤꯅ ꯀꯩꯅꯣ ꯏꯃꯥ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯂꯩꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯐꯅꯦꯛ ꯑꯍꯟꯕꯅꯤ ꯂꯩꯔꯤꯁꯦ ꯅꯠꯇꯦ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯆꯤꯡꯈꯩꯅ ꯍꯣꯏꯅꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯐꯅꯦꯛ ꯑꯍꯟꯕꯅꯤ ꯑꯍꯟꯕ ꯑꯣꯏꯒꯦꯔꯥ ꯑꯃꯟꯕ ꯑꯣꯏꯒꯦꯔꯥ ꯃꯗꯨ ꯃꯤꯅ ꯎꯔꯒ ꯅꯣꯏꯕꯨ ꯀꯔꯤꯅꯦ ꯍꯥꯏꯅꯈꯤꯅꯤ ꯍꯥ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ ꯅꯣꯏꯕꯣ ꯑꯁ ꯅꯨꯄꯥ 이마ꯒꯤꯁꯦ 마기 피로 레렉때 하이드나 ꯉꯥꯡꯂꯤꯕꯅꯤꯕ ꯃꯤ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏ ꯁꯨꯅꯤꯡꯗꯕꯤꯌꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯥ ꯑꯩꯅ ꯀꯔꯥꯏꯗ ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯩꯔꯛꯇꯦ ꯍꯥꯏꯈꯤꯕ ꯂꯩ ꯍꯥ ꯑꯩꯒꯤꯗꯤ ꯅꯄꯥꯅ ꯂꯩꯔꯝꯕ ꯈꯔ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯁꯨꯝ ꯁꯦꯠꯂꯒ ꯂꯣꯏꯔꯦ ꯂꯩꯇ꯭ꯔꯒꯅ ꯀꯅꯥꯗꯒꯤꯅꯣ ꯑꯃꯨꯛ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯑꯣ ꯏꯆꯥꯁꯤꯡꯁꯤꯅ ꯄꯤꯛꯂꯤꯉꯩꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯔꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯅ ꯃꯣꯏꯅ ꯆꯥꯎꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯩꯕꯒꯤ ꯋꯥꯅꯤ ꯃꯃꯥ ꯃꯄꯥꯒꯤꯗꯤ ꯂꯩꯇ꯭ꯔꯕꯁꯨ ꯀꯥꯏꯗꯦꯗ ꯄꯥꯔꯤꯅ 이마ꯒꯤꯗꯤ
ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯁꯦꯠꯂꯁꯨ ꯌꯥꯅꯤ ꯍꯥꯏꯗꯅ ꯂꯩꯔꯛꯇꯕꯅꯤꯗ ꯍꯣꯏꯅꯦ ꯏꯃꯥ ꯎꯔꯤꯔꯩꯒꯤꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤ ꯏꯃꯥꯅ ꯁꯦꯠꯅꯤꯡꯕ ꯃꯀꯣꯛ ꯂꯧꯔꯒ ꯁꯦꯠꯂꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯅꯍꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯗꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯀꯥꯏꯗꯦꯗ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦꯗ ꯑꯗꯨꯒꯅꯦ ꯅꯣꯏ ꯑꯅꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯣꯏ ꯑꯅꯤꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯅꯣꯏꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕ ꯐꯩꯀꯣ ꯅꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗ ꯐꯤꯔꯣꯜ ꯂꯩꯔꯛꯂꯕꯅꯤꯅ ꯃꯗꯨ ꯁꯦꯠꯄꯗ ꯈꯣꯡꯕꯥꯜꯗ ꯇꯥꯕ ꯌꯥꯎꯅꯔꯦꯀꯣ ꯉꯁꯤꯁꯨ ꯑꯃ ꯙꯔꯤꯗ ꯇꯥꯔꯤꯁꯤꯅꯤ ꯄꯥꯔꯤ ꯀꯅꯥꯅꯣ ꯈꯣꯡꯕꯥꯜꯗ ꯇꯥꯔꯤꯕ ꯀꯔꯤꯒꯤ ꯇꯥꯔꯤꯕ ꯀꯅꯥ ꯑꯣꯏꯔꯣꯅꯤ ꯍꯥꯏꯒꯦ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯉꯨ ꯃꯁꯤꯗ ꯐꯤ ꯐꯖꯕ ꯏꯜꯂꯕꯅꯤ ꯐꯅꯦꯛ ꯐꯖꯕ ꯁꯦꯠꯂꯕꯅꯤ ꯍꯥꯏꯗꯅ ꯆꯨꯝꯅ ꯆꯠꯇꯦ ꯏꯕꯨꯡꯉꯣ ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ ꯆꯠꯄꯗ ꯈꯣꯡꯕꯥꯜꯗ ꯇꯥꯔꯤꯕꯅꯤꯗꯅ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯃꯅꯥ ꯑꯃ ꯁꯨꯕ ꯅꯠꯇꯦ ꯃꯁꯤꯗ ꯃꯪꯒꯣꯜꯁꯤꯗ ꯐꯤꯔꯣꯜ ꯈꯔ ꯄꯨꯊꯣꯔꯛꯂꯅꯤ ꯑꯗꯨꯒ ꯁꯤꯅ ꯐꯖꯩꯒ ꯁꯤꯅ ꯐꯖꯗꯦꯒ ꯇꯧꯗꯅ ꯂꯩꯈ꯭ꯔꯕꯅꯤꯗꯣ ꯌꯦꯡꯉꯨ ꯏꯪꯈꯣꯜꯁꯤ ꯁꯣꯡꯂꯤꯕ ꯃꯌꯥꯝꯁꯤ ꯄꯨꯔꯅꯤꯃꯥꯅ ꯏꯃꯥꯒꯤꯗꯣ ꯍꯦꯛꯇ ꯍꯥꯏꯔꯦꯅꯦꯀꯣ ꯏꯃꯥꯒꯤꯁꯨ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯏꯃꯥꯅ ꯈꯣꯏꯗ ꯌꯦꯡꯁꯤꯟꯕꯁꯦ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯎꯔꯤꯔꯩꯅ ꯍꯣꯏ ꯏꯃꯥ ꯂꯣꯟꯖꯥ ꯆꯥꯕꯤ ꯏꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯩꯅ ꯀꯩꯗꯧꯔꯕ ꯂꯣꯟꯖꯥ ꯆꯥꯕꯤ ꯀꯥꯏꯅ ꯅꯪ ꯆꯔꯝꯗꯣ ꯃꯦꯠꯂꯨ ꯍꯥꯏꯕ꯭ꯔꯣ ꯆꯤꯡꯈꯩ ꯀꯩꯅꯣꯅꯦ ꯏꯃꯥ ꯃꯤꯒꯤ ꯆꯔꯝ ꯄꯥꯏꯔꯗꯤ ꯁꯣꯔ ꯂꯦꯞꯄꯣꯏꯗ꯭ꯔꯣ ꯉꯥꯛꯇ ꯉꯥꯏꯈꯣ ꯃꯥꯅ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯑꯝꯇ ꯇꯥꯈꯤꯁꯤ ꯀꯩꯗꯧꯒꯦ ꯑꯣ ꯆꯤꯡꯈꯩꯌꯥ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯁꯦ ꯅꯪ ꯇꯥꯅꯤꯡꯕ꯭ꯔꯥ ꯇꯥꯎ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪ ꯇꯥꯅꯤꯡꯗꯕ꯭ꯔꯣ ꯏꯃꯥ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯇꯥꯈꯤꯁꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯎꯔꯤꯔꯩ ꯅꯪꯅ ꯍꯥꯏꯗꯣ ꯍꯥꯏꯔꯨꯗꯅ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯕꯨ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯂꯣꯟꯖꯥ ꯆꯥꯕꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯗꯤ ꯆꯩꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯑꯁꯨꯝꯅ ꯎꯔꯤꯔꯩꯅ ꯃꯅꯦꯝ ꯊꯥꯕ ꯂꯩꯅ ꯉꯥ ꯊꯣꯡꯕ ꯆꯥꯔꯒ ꯃꯣꯏ ꯑꯅꯤ ꯄꯤꯖꯗꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ ꯄꯥꯔꯤꯅ ꯏꯃꯥꯁꯨ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤꯗꯅ ꯃꯣꯏꯁꯨ ꯑꯍꯥꯎꯕꯗꯨ ꯆꯥꯅꯤꯡꯂꯝꯒꯅꯤ ꯏꯃꯥꯅ ꯊꯟꯗ ꯆꯥꯏ ꯍꯥꯏꯁꯤꯕꯨ ꯑꯗꯨꯒ ꯅꯣꯏꯅꯤꯗꯤ ꯀꯃꯥꯏꯅ ꯈꯥꯡꯉꯤꯗꯨꯗꯤ ꯀꯃꯥꯏꯅ ꯈꯥꯡꯉꯨꯅꯦꯒꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯕꯅꯤꯅ ꯃꯅꯝ ꯈꯔ ꯐꯪꯕꯗꯨꯅ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯊꯣꯡꯁꯦ ꯍꯥꯡꯂꯛꯅꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯈꯥꯛꯏꯕꯣꯏ ꯅꯤꯡꯉꯤ ꯑꯗꯨꯒꯗꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯥꯛꯑꯝꯗꯦ ꯊꯥꯕꯂꯩꯒꯤ ꯃꯆꯥ ꯑꯅꯤꯗꯨ ꯃꯣꯏꯅ ꯈꯜꯂꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯒ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯛꯅꯔꯦ ꯊꯤꯅ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯆꯤꯡꯈꯩꯅ ꯏꯃꯥꯗꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯇꯨꯝꯕ ꯌꯥꯔꯝꯕ ꯅꯇꯣꯝꯇ ꯍꯥꯎꯅ ꯆꯥꯔꯕꯅꯤꯅ ꯀꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯗꯕꯅꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯗꯤ ꯃꯣꯏ ꯑꯅꯤꯅꯤ ꯑꯩꯅ ꯃꯣꯏꯒꯤ ꯆꯥꯛ ꯍꯥꯞꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯣꯏ ꯃꯈꯨꯠꯅ ꯊꯣꯡꯂꯒ ꯆꯥꯕ ꯅꯠꯇꯦ ꯃꯣꯏꯅꯤ ꯑꯗꯨꯝ ꯏꯟꯅꯔꯒꯅꯦ ꯊꯣꯡꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯍꯥꯏꯔꯗꯤ ꯃꯁꯤꯗ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯈꯨꯠ ꯁꯣꯛꯏ ꯍꯥꯏ ꯑꯗꯨꯒ ꯉꯥ ꯃꯅꯝ ꯂꯥꯛꯂꯕ ꯀꯥꯟꯗꯅ ꯏꯃꯥ ꯑꯩ ꯅꯥꯕ ꯐꯔꯦ ꯊꯣꯡ ꯍꯥꯡꯉꯣꯏꯁꯤꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣꯕ ꯅꯣꯏ ꯑꯅꯤꯁꯨ ꯈꯜꯂꯨꯅꯦ ꯍꯧꯖꯤꯛꯄꯨ ꯅꯣꯏ ꯂꯩꯔꯒ ꯑꯩꯅ ꯊꯕꯛ ꯁꯨꯒꯗ꯭ꯔꯣ ꯅꯣꯏ ꯑꯅꯤꯅ ꯊꯕꯛ ꯆꯠꯈ꯭ꯔꯁꯨ ꯃꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯃꯣꯏꯅ ꯁꯨꯕ ꯌꯥꯏꯅ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯥꯅ ꯈꯪꯅ ꯁꯨꯕ꯭ꯔꯥ ꯑꯩꯁꯨ ꯁꯨꯗꯦ ꯑꯩꯅ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯅꯥꯔꯦ ꯇꯦꯛꯑꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯏꯃꯥꯒꯤꯗꯤ ꯁꯤ ꯃꯉꯥꯏ ꯍꯥꯏꯗꯧꯕ ꯍꯥꯏꯕꯕꯨ ꯅꯣꯏ ꯑꯅꯤꯅ ꯅꯇꯨꯁꯤꯡꯁꯦ ꯋꯥꯔꯛꯂꯣꯏ ꯍꯥꯏꯗꯨꯗꯤ ꯅꯁꯥꯅ ꯈꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩ ꯆꯠꯈ꯭ꯔꯦ ꯎꯔꯤꯔꯩꯅ ꯅꯨꯄꯥ ꯏꯃꯥꯅ ꯍꯥꯏꯁꯤ ꯊꯥꯖꯔꯨꯅꯨꯀꯣ ꯑꯩꯈꯣꯏꯁꯨ ꯁꯨꯕ ꯌꯥꯕ ꯁꯨꯔꯤꯕꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯃꯤ ꯈꯠꯅꯅꯕ ꯍꯥꯏꯗꯅ ꯁꯤꯜꯂꯤꯕꯅꯤ ꯆꯤꯡꯈꯩꯅ ꯅꯣꯏ ꯊꯕꯛ ꯁꯨꯏꯌꯦꯕ ꯄꯨꯔꯅꯤꯃꯥꯅ ꯁꯨꯔꯤꯕꯅꯤ ꯁꯨꯗꯤ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯄꯨꯔꯥ ꯃꯍꯤꯛꯅꯤ ꯃꯤ ꯈꯠꯅꯅꯕ ꯍꯥꯏꯗꯅ ꯁꯤꯟꯕꯗꯤ ꯍꯩꯈ꯭ꯔꯕ ꯄꯥꯔꯤꯅ ꯑꯣ ꯅꯣꯏꯅ ꯁꯨꯕꯒꯤ ꯑꯣꯏꯇꯥꯔꯦ ꯏꯪꯈꯣꯜꯁꯤ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯂꯤꯕꯁꯦ ꯌꯥꯝ ꯐꯖꯅ ꯁꯨꯕꯖꯥꯠꯅꯤꯅ ꯅꯣꯏ ꯑꯅꯤꯗꯤ ꯅꯣꯏ ꯊꯕꯛꯁꯤꯕꯨ ꯏꯪꯈꯣꯜꯗ ꯁꯨꯔꯤꯕ꯭ꯔꯣ ꯃꯪꯒꯣꯜꯗ ꯁꯨꯔꯤꯕ꯭ꯔꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯤꯅ ꯇꯧꯔꯤꯁꯦ ꯇꯥꯆꯧ ꯃꯣꯏ ꯑꯅꯤꯅ ꯊꯕꯛ ꯐꯃꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥꯅ ꯉꯥ ꯊꯣꯡꯕ ꯄꯤꯖꯗꯦ ꯃꯅꯝ ꯅꯝꯍꯜꯂꯒ ꯇꯣꯛꯍꯜꯂꯤ ꯍꯥꯏꯔꯤꯁꯦ ꯄꯨꯔꯅꯤꯃꯥꯅ ꯍꯦꯔꯥ ꯅꯣꯏꯁꯨ ꯂꯪꯐꯩꯗ ꯂꯩꯕ ꯅꯣꯏꯅ ꯀꯔꯤ ꯈꯪꯉꯗꯅ ꯁꯨꯏ ꯍꯥꯏꯔꯦꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯕꯨ ꯅꯣꯏ ꯅꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯕ꯭ꯔో ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯝꯇ ꯂꯧꯔꯔꯣꯏ ꯍꯥꯏꯔꯕ ꯄꯥꯔꯤꯅ ꯅꯣꯏ ꯑꯅꯤꯁꯨꯅꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯅꯣꯏ ꯑꯅꯤ ꯂꯩꯔꯤꯕꯕꯨ ꯏꯪꯈꯣꯜꯁꯦ ꯁꯤꯠ ꯅꯥꯟꯅ ꯊꯝꯕ ꯌꯥꯏ ꯀꯩꯗꯧꯗꯅ ꯂꯩꯒꯦ ꯅꯣꯏ ꯑꯅꯤꯕꯨ ꯇꯨꯝꯃꯒ ꯂꯩꯔꯝꯒꯅꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯈꯩ ꯅꯣꯏꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯇꯣꯛꯆꯅꯤ ꯅꯣꯏꯒꯤ ꯐꯤꯔꯣꯜ ꯂꯩ ꯏꯃꯥꯒꯤꯗꯤ ꯂꯩꯔꯛꯇꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯋꯥꯔꯧꯔꯤꯕꯁꯤ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯈꯔ ꯅꯍꯥꯟ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯗꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯁꯤꯗꯒꯤꯗꯤ
ꯅꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯔꯣꯏꯗ ꯕꯣꯏꯔꯕꯗꯤ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯃꯥꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯒꯦ ꯅꯨꯄꯥ ꯅꯪꯒꯤꯗꯨꯗꯤ ꯅꯣꯏ ꯅꯃꯥꯅ ꯀꯥꯝꯁꯤꯜꯂꯝꯕ ꯍꯤꯒꯥꯏ ꯋꯥ ꯃꯌꯥꯝꯗꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯦꯅꯦ ꯊꯥꯕꯂꯩ ꯏꯪꯈꯣꯜꯗꯒꯤ ꯂꯥꯎꯔꯛꯏ ꯑꯣ ꯌꯦꯡꯅꯤꯡꯗꯕꯤ ꯑꯅꯤꯌꯥ ꯀꯩꯅꯣ ꯍꯥꯏꯗꯣ ꯍꯤꯒꯥꯏ ꯋꯥ ꯀꯥꯏꯅ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨꯕꯨ ꯍꯥꯏꯕꯅꯤ ꯑꯆꯨꯝꯕ ꯍꯥꯏꯕꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯆꯤꯡꯈꯩꯅ ꯅꯨꯄꯤ ꯍꯟꯗꯛꯇꯤ ꯏꯇꯩꯃꯁꯨ ꯆꯠꯄꯗꯅꯦ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯆꯠꯂꯅꯨꯀꯣ ꯏꯇꯩꯃꯁꯨ ꯈꯣꯡꯕꯥꯜꯗ ꯇꯥꯁꯤꯜꯂꯦ ꯍꯥꯏꯗꯥꯏ ꯅꯪꯁꯨ ꯍꯧꯖꯤꯛ ꯇꯨꯁꯤꯟꯕꯗꯣ ꯅꯠꯇꯦ ꯅꯣꯏꯅ ꯆꯠꯄꯗ ꯇꯨꯡꯗꯃꯨꯛ ꯌꯦꯡ ꯃꯥꯡꯗꯃꯨꯛ ꯌꯦꯡ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯃꯥꯡꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯆꯠꯄ ꯌꯥꯗꯕ ꯀꯩꯅꯣ ꯇꯨꯡꯁꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ ꯃꯥꯡꯗꯪ ꯐꯖꯔꯒ ꯇꯨꯡꯗ ꯊꯤꯔꯝꯂꯕꯗꯤ ꯇꯨꯡꯗꯤ ꯎꯗꯕꯅꯤꯅ ꯃꯗꯨ ꯎꯅꯕ ꯍꯥꯏꯗꯅ ꯌꯦꯡꯂꯤꯕꯅꯤ ꯀꯩ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯑꯗꯨꯒ ꯈꯣꯡꯕꯥꯜꯗ ꯍꯦꯛ ꯇꯥꯁꯤꯜꯂꯣ ꯄꯥꯔꯤꯅ ꯅꯣꯏ ꯑꯅꯤꯅꯦ ꯊꯕꯛ ꯈꯔ ꯁꯨꯅꯕ ꯇꯧꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯕꯗꯤ ꯅꯣꯏ ꯀꯞꯆꯅꯤꯍꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯆꯤꯡꯈꯩ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯃꯣꯏ ꯃꯁꯤ ꯃꯅꯥꯎꯁꯦ ꯃꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯕ ꯍꯥ ꯌꯦꯡꯅꯤꯡꯗꯕꯤ ꯑꯅꯤ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏꯅꯦ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯋꯥꯠꯄ ꯅꯠꯇꯦꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯀꯦꯔꯕꯅꯤ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯂꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ ꯄꯥꯔꯤ ꯆꯤꯡꯈꯩ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯧ ꯑꯅꯤꯗꯨꯅ ꯈꯟꯅꯔꯝꯃꯤ ꯏꯅꯥꯎ ꯍꯧꯖꯤꯛꯇꯤ ꯅꯇꯩꯁꯨ ꯆꯤꯡꯈꯩꯁꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯃꯥ ꯍꯩꯁꯤꯡꯕꯤꯁꯦ ꯏꯕꯥꯅꯤ ꯆꯪꯗꯅ ꯑꯃꯨꯛꯇ ꯂꯥꯛꯅꯁꯤꯕ ꯏꯆꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯈꯟꯅꯔꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯏꯕꯥꯅꯤꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯒ माना nga thongba matokta sakiba natro ngasiri ibani namu mabu thong lonsillaga thamgadabani aduga ibani na nga thonglaga hauna jathokadabani ise na haise laman khumsi sini ne khumgadabani mana tawbadi yaraga aikhoina tawbadi kari ki yaroi dawribno masa nupa singdasu mana pangai daijillaga aikhoibu phatana uhaliba natro mani je mana haisinbadagi ibani gi pochai leiraklaroi imagi oina leiraklani hairido ima ngasidi inkolsia inawga ibani na somliba singsa phadana senglage ima pothadana leiro asengmani ima namoi khoina nahan khei thabak suningrabasu ngasidi ekhoi gyan tare aduna hausikti ima pothaduna leibiro ekhoi sujarage thabaleina khalle kainune ngasigi numitsibu karomdagi thoklakibano aibu gyan ama tahodrene tawrise moyani na haisibu asengbi oirasala tawsinnaribra hai hai Noyani na haribadubu asing magirane ha haibu hainagadro noyani na thabak sudana leiradi noi gi upuda yari phirol singadudi kanana puthokna yengdoiba punima ima aduda thibiranu aikhoi suradawni aikhoina surani haidi suradawni khoidinya nupi oirasu amuk haikhrabadi loire haina law haurasi lao adoima ngasi namawai khoina itha thazadana thabak sugi hairakpasida angakpa pokpra Hai, aidi noina sumaina hairakani haibase mangda phang mangludeko tawro yenglage ima ngasi aikhoina ima gi mahut inau ibani na sillaga sudawrabanina ngasi gi insang sidi ima nei khoibu ahawbam pisaba yaina uri reina hoini ima ngasi aikhoina thabak suba haurakpagi nungaiba phungdokpoina isang ahawbamdi pisaba yabaza thabaleina selna noina paidana leiraga aingonde insang ahawbam pisawu harisibu nungaire imawoni na ngasi thabak sudana tawrakpase ado noyanibu kari insang saninge punima ma aikhoide kemta saningde nga thongba saninge uri reina ma aikhoi nga thongba sadabu kuiri leigasa tu hobra kainom tawri aduna namawai khoibu nungsiradi nga thongba pijaba yai kai phare adudi noyani somli mayamse loisilamu imanya kaithel phawbu satlaga nga masamda leirukhige ima masana di yaroi asawam leiroi ima asumna thabalai nga leiba satkre moi anido ngyak suraga ware haiduna pothana dana leirami thabalai nga putuna halai e kaino noyani na tawriduna ha thabak sugadra hairaga phamdana leiriduna karige punimana ima aikhoi surambani wamandana potharibani imana leirakpa nga du saraga khara kankhatpra yenge haiduna ngairibani thabakti amata sudi aduga wabana halaba thabak phadawrida imau singdia phare adudi nga se noi thongge haibra karino natraga na ai thongu haibro purnima uri reida michi phatlawna khat uri reina ma nga do aikoi noina thonglagi asumna purnima ga uri reiga ne sang thongi
ꯏꯟꯁꯥꯡ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯉꯥꯏꯕꯗꯣ ꯋꯥꯔꯝꯂꯅꯤ. ꯀꯥꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣ, ꯏꯟꯁꯥꯡ ꯂꯣꯏꯔꯒ ꯀꯧꯔꯛꯂꯒꯦ. ꯌꯥꯅꯤꯗ, ꯁꯤꯗ ꯁꯨꯝ ꯄꯣꯊꯥꯔꯁꯨ. ꯄꯨꯔꯅꯤꯃꯥꯅ ꯅꯝꯗꯅ ꯄꯨꯁꯤꯟꯗꯨꯅ ꯊꯥꯕꯂꯩ ꯄꯣꯊꯥꯍꯜꯂꯤ. ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯅ ꯊꯣꯔꯛꯂꯒ ꯊꯣꯡꯗꯨ ꯁꯠ ꯂꯣꯟꯁꯤꯟꯈꯤ. ꯍꯥꯏ, ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯗꯤ? ꯍꯥ, ꯊꯣꯡ ꯍꯥꯡꯉꯨꯅꯤ ꯄꯨꯔꯅꯤꯃꯥ, ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ? ꯏꯃꯥ, ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯇꯣꯝꯇ ꯉꯥ ꯊꯣꯡꯂꯒ ꯆꯥꯈꯤꯕꯗꯣ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯕ ꯌꯦꯡꯕ ꯇꯥꯔꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯅꯤꯃꯥꯒ ꯎꯔꯤꯔꯩꯒꯅ ꯉꯥ ꯊꯣꯡꯕꯗꯨ ꯍꯥꯎꯅ ꯆꯥꯔꯝꯃꯤ. ꯊꯥꯕꯂꯩꯅ, ꯍꯥꯏ, ꯌꯦꯡꯅꯤꯡꯗꯕꯤ ꯑꯅꯤ, ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ. ꯅꯣꯏꯅ ꯍꯥꯎꯅ ꯆꯥꯔꯒ ꯑꯩꯕꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕ. ꯉꯥꯗꯣ ꯑꯩꯒꯤ ꯁꯦꯜꯅ ꯂꯩꯔꯛꯄꯅꯤꯅꯦꯍꯦ. ꯏꯃꯥꯅ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ, ꯆꯥꯔꯗꯤ ꯆꯥꯔꯦ. ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ, ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯤꯟ ꯌꯣꯠꯇꯅ ꯈꯥꯡꯈꯤꯕꯗꯣ, ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯈꯥꯡꯉꯨ. ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯅ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ. ꯊꯥꯕꯂꯩꯅ ꯀꯥꯗꯨꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯍꯦꯛ ꯆꯪꯂꯛꯏ. ꯑꯦ, ꯅꯣꯏ ꯑꯅꯤꯗꯤ ꯏꯟꯁꯥꯡ ꯉꯁꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤ ꯄꯣꯠꯅꯤꯅꯦ. ꯏꯃꯥꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯑꯅꯤꯗꯨ ꯆꯥꯛ ꯍꯨꯞꯄꯒ ꯆꯞ ꯂꯦꯞꯄꯤ. ꯁꯣꯝꯗ ꯊꯥꯕꯂꯩꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯛꯏ. ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯃꯥꯒꯤ ꯆꯤꯡꯈꯩ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯂꯥꯎ. ꯄꯥꯔꯤ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯉꯤ. ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯍꯥꯏ, ꯌꯦꯡꯉꯣ ꯇꯧꯔꯤꯁꯤ, ꯎꯔꯦꯗꯅ. ꯃꯕꯥꯅꯤꯅ ꯑꯩꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯤ. ꯄꯥꯔꯤꯅ, ꯄꯨꯔꯅꯤꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯍꯥ, ꯅꯣꯏꯅ ꯍꯧꯕ ꯆꯥꯗꯅ ꯂꯩꯕ, ꯑꯗꯨꯒ ꯏꯃꯥꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕ. ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯆꯤꯡꯈꯩꯅ, ꯎꯔꯤꯔꯩ, ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯦ? ꯍꯥ, ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯅꯒꯦꯕ? ꯅꯍꯥꯟꯈꯩ ꯅꯣꯏꯅ ꯏꯃꯥꯁꯦ ꯁꯣꯏꯗꯅ ꯊꯤꯅ ꯇꯧꯕꯤꯔꯝꯒꯅꯤ. ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ. ꯅꯣꯏ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯀꯗꯕꯅꯤ. ꯆꯥꯛ ꯆꯥꯕ ꯂꯦꯞꯄꯨ, ꯍꯧꯒꯠꯂꯣ, ꯅꯌꯨꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯎ. ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯎꯔꯤꯔꯩꯕꯨ ꯇꯥꯜꯂꯛꯄꯒꯨꯝ ꯄꯥꯔꯤꯅꯁꯨ ꯄꯨꯔꯅꯤꯃꯥ ꯇꯥꯟꯕ ꯍꯧꯔꯛꯏ. ꯄꯨꯔꯅꯤꯃꯥꯅ, ꯏꯄꯥ, ꯅꯣꯏꯅꯗꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯅ ꯎꯔ ꯃꯥꯜꯂꯦ. ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯇꯧꯈꯤꯕꯗꯣ ꯁꯤꯅꯤ. ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯒ ꯃꯥ ꯃꯇꯣꯝꯗ ꯆꯥꯈꯤꯕꯒꯤ ꯃꯗꯨꯒꯤ ꯂꯃꯟ ꯁꯤꯡꯕꯅꯤ. ꯀꯔꯤ? ꯃꯗꯨꯗꯤ ꯅꯣꯏ ꯅꯁꯥꯅ ꯊꯣꯛꯍꯟꯖꯕ ꯅꯠꯇ꯭ꯔꯣ? ꯍꯥ, ꯃꯗꯨꯗꯤ ꯏꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯌꯦꯡꯉꯣ, ꯉꯁꯤꯁꯦ ꯃꯣꯏꯅ ꯑꯃꯨꯛꯇ ꯇꯧꯗꯕꯒꯨꯝ ꯃꯣꯏꯅ ꯊꯕꯛ ꯁꯨꯔꯒꯦ ꯑꯩꯕꯨ ꯉꯥ ꯂꯩꯌꯨ ꯍꯥꯏꯗꯅ ꯂꯩꯍꯜꯂꯤ. ꯑꯗꯨꯒ ꯑꯩꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯒ ꯃꯣꯏ ꯑꯅꯤꯅ ꯆꯥꯔꯤꯕꯅꯤ. ꯏꯃꯥꯅꯦ ꯃꯣꯏꯒ ꯂꯩꯃꯤꯟꯅꯗꯧꯕ ꯀꯤꯔꯦ. ꯅꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯕꯒ ꯆꯠꯈ꯭ꯔꯅꯨ. ꯄꯥꯔꯤꯅ, ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯇꯧꯔꯝꯒꯅꯤ? ꯍꯥ, ꯑꯃꯨꯛꯇ ꯈꯜꯂꯨꯅꯤ. ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯝꯒꯗꯒꯦꯕ? ꯅꯣꯏ ꯑꯅꯤꯒꯤ ꯄꯥꯎ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯏ, ꯂꯣꯏꯅ ꯈꯪꯉꯤ. ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯅꯣꯏ ꯌꯥꯝꯅ ꯐꯠꯇꯕ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅꯅ ꯄꯥꯝꯅ ꯆꯠꯈꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤ. ꯑꯩꯈꯣꯏꯗꯤ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯤ ꯄꯥꯝꯃꯤ. ꯄꯨꯔꯅꯤꯃꯥꯅ, ꯅꯨꯄꯥ, ꯑꯩ ꯂꯥꯛꯑꯦ. ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ. ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯐꯅꯕ ꯍꯥꯏꯕ ꯉꯥꯡꯕꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ. ꯏꯄꯥꯝꯗ ꯆꯠꯂꯨ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯕꯤꯒꯅꯤ. ꯎꯔꯤꯔꯩꯅ, ꯊꯥꯁꯤꯡꯈꯩ, ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯨꯔꯦ. ꯏꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ. ꯑꯩ ꯂꯥꯜꯂꯦ. ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ. ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ. ꯃꯣꯏ ꯑꯅꯤ ꯆꯪꯁꯤꯟꯗꯨꯅ ꯊꯥꯕꯂꯩꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ. ꯊꯥꯕꯂꯩꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯅ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯩꯅ ꯅꯣꯏꯕꯨ ꯐꯠꯇꯅꯕ ꯉꯥꯡꯕ ꯅꯠꯇꯦꯀꯣ, ꯅꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯕꯅꯤ. ꯐꯔꯦ, ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤꯀꯣ. ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫